Asigi Kunipanda India Today Northeast ke report amada National People's Party NPP Manipur Unit ke Working President na BJP Manipur gi office ta BJP gi MLA Singa Punna Phamminei haina irakhiba paodo Maram chadaba paodam amani haina NPP Manipur Unit ki Working President MLA Thongam Shanti na phongdorakli Moirang film lekai da laiba Moirang asigi MLA gi office sa pangthokiba pau gi mifam amata MLA Thongam Shanti na wafam asi phongdoklatun hai NPP Manipur Unit ki Working President amoina amade NPP ki ticket ta Moirang AC rege miyam gi mihut amoina karakhiba luchingba amoina NDA gi partner oiriba NPP gi laufam thokpa thaudang pumnamak party asigi National President Conrad Sangma gi makhada lauri thaudang sing asi lanai oirabasu party ki collective interest ta oirabasu laufam thokpani khanduna ngakna chatle report adu da BJP Manipur gi office ta BJP gi MLA Singa Punna Phamminei baga mari leinana irakpa political principle yaudaba manba pawadu aronba natraga afongba speculation sagatpa khakta natana thoina maram chadaba paodam amani haina lawe NDA gi partnership makhada tawfam thokpa thaudang adu masakhangna pangthokli khanbada hena nungaiba poi haina su makna makhata khi NEG report amakakta BJP Manipur gi state office ta BJP gi MLA mayam ga punna phamina baga mari leinana irakpa political principle yaudaba manba capsule lado aron manatraga afongba speculation sagatpo thoida maram chade haina lawi tasenama NDA gi partnership ki makhada aigi tawfam thopai thawado daita masakhangna pangthok libani haibase khanbada ha nungai poi